Ningol Club na miyang yaifana batabag thorom kaya lepalitina paikhalakpagi manung chananga sisu District Hospital Thobalda Ningol Club na sinduna Blood Centre and Transfusion Unit ka khutsamnaraga Federation of Civil Society Organization Folks Kimting Makada nomagi blood donation camp ma pangthokkhare ngasigi blood donation camp aduga mailena Ningol Club ke Secretary Morang Tem Inungan bi chanuna haikibada ngasi pangthokchariba blood donation camp ase Ningol Club na Federation of Civil Society Organization Folks Kimting Makada District Hospital Thobalda athoba singda kachaba I haiba wakhalon asida pangthokchabani masida kangleipa asigi apunbagi saktam ngangnaba amadi loilam lengak asigi mayokta lanthengnakiba thawana pontha pikhraba ibung upa athoba sing asigira kachabani masida mache machal oiba ikhoina matung tarakpa kayadasu miyamgi yaifana bathabak thorom kayadasu Ningol Club na leptana tawjaki gani haba wafam phongdokhe ngasi blood donation aduda Eco Network Manipur amadi Humanity Service Foundation su mateng pangkiba lena hairok apunba club ke vice president amadi health secretary yauna Ningol Club ke thomi kunmanga na epk ngasi pangthokchariba blood donation asi Ningol Club na Federation of Civil Society Organization for Kimting Makada Thobal District Hospital da athobasingda kachaba I haiba thim masida pangthokjabani masida kangleipa asegi apunbagi saktam ngaknaba amadi loilam leingak asegi mayokta lanthengnakraba Thawaina pontha pikhraba ibung ipa athobasing asida kachabani masida machal mache oiba ikhoina matung tarakpa kayadasu miyamgi yaifanaba thawak thoram kaya Ningol Club na leptana tawjarakhigani